Education sector da free zone OHU haina launay namara chaichaitirapda lecture ngasisu ojasin da bithakthamba ngaroi da demand kaya torna awawa lom kaya pirakabu yani da babam tumbaduna teachers community government of manipur gi makha laiba 𝗍𝗶𝗄 𝐁1 info west sinduna nauremthong bazar da laiba 𝗩𝗶𝗄𝐿 community hall da wakanmi phong kre tha asigi 18 da NCERT gi hall da manipur da laiba oja singi oiba mifam ama famduna maduda takiba YF adugi matung inna ngasigi mifam asi pangthokpani haina phongdoraki manipur da haukiba May 3 dagi ngasi fawba chatharakliba lan asida oja singi maiki dagi su angamba mating kaya pangduna lakli masigi mathakta demand torokpa matamda akaknaba sel gi masing thamlakpa asina oja singda puba thangba ngamnaroi daba ajoba potlom ama thangatlakliba asi tobidanu oja singbu maning makha tamba mahi masing takpa fanganbiu haina thamoi sokna Norris Window TV da phongdorakli Education sector da ahem demand kaya torokpa asina mahiroi singbu afaba lambida lamzingliba oja singda wakhalda charang nahanba poglakpa asina karamna mahairoi singbu afaba lambida lamzingduna mating leiba academic atmosphere ama karamna purakadagi haina oja singna wahang hanglakli akoy andak ki namang di tang rama panda akoy che na ta SCRT bolda akoy bazar gi meeting ma pamje ki madu gi matira ta gi resolution gi matu na akoy ngasi student protest pamje bani kari gi no ha da education gi section da atmosphere da disturbance akai ba am pirappa ado akoy oja akoy su khangje leibak se 2023 gi May 3 gi irang ho gi bani ana akoy oja akoy su aibadi lan sokai ba mafam kya da chatna adagi di alam mangam donation tawna adagi di relief camp chatna akoy su alam mating pang adudagi andokna akoy school da lakpa makhai su to akoy alam mating pang le laknari obodabu masai saisa ngasagi akakna ba masin pirappa asutagi enda taba yaroi ka haiba yawakpa aduna oja khai saisa message kai da chitan to yawakpa aduna ngasagi atmosphere se akoy ki free oyakta masi education section saisa akoy free on view aduga puba thang mangam modaba demand ko birakanu akoy oja khai na apu bana akoy na isani yana lanji akoy saruk yazari eduga yasu yazage akoy alam mating panjage haiba sigi damta ko student protest unjaban 𝗍𝗶𝗄𝐿 High School gi oza ani transfer tawkibagi mayokta yaningdaba mifam phamkre ꯖꯔꯤꯕꯥꯝ district gi manung channa kamaranga da leiba 𝗍𝗶𝗄𝐿 High School gi oza awatpa leiringai charakta lengakna school asigi oza ani transfer order thorakpa yaningde haiduna school asigi mahairoi singna wakat mifam phamduna pendaba phongdorakli school asigi oza ani transfer tawkibagi mayokta school gi lampakta oza transfer tawba yaningde mahairoi singge academic career manghanganu we want arts graduate teacher in our school transfer order oza stay to you haina thaba play card sing season naduna kholau kaya lauki yaning daba phongdokpa khongjang aduga mari lenena school asigi mahairoi amana phongdorakhibada school asi class 1 dagi 10 fawbada leiba school ni masida mahairoi chahum rom bu oza tara humdoi rom na takbi tambiduna lakli oza gi awatpa leiringai charakta school asigi oza ani transfer order thorakpa asina town awatpa oina leiragani maram aduna mairoi singi khanbiduna transfer order stay to view haina lengaki pukning chingsilakli Manipur dagi Assam Rifles sing lokthokadabani haina demand tawragani haina kokomina phongdokre CRPF ki hanagi ADC oiramba PK Misrana handak kuki singanak na loina ba paramilitary force ama lokthok trifawba lansigi warashin lakpa ngamloi haina phongdokiba adu palladuna kokomina Manipur da thokliba lan asi loishinaba lamdam asidagi Assam Rifles sing lokthokadabani haiba demand ga loina coordinating committee on Manipur integrity kokomina India ke Prime Minister amadi President da thasigi manungda memorandum pisilagani haina phongdorakli wafamasi phongdokladuna ngasi lamfelda leiba kokomi gi office ta pangthokpa pawgi mifam amada kokomi gi coordinator Somarendra Thoksomna phongdokibani makna makha taraduna hai Manipur da thokliba chei amaga tha mari mapung farabalan asida Assam Rifles singna chinkuki narco terrorist singi maikei da leptuna mating pangli ngasi fawa thokliba lan asigi fibam di ahongba amata leitri maram aduna miyamna lan asi kupna nainaba mathau tai North East Security and Military Strategy gi matangda kupna khanglaba CRPF ki hana ADC oramba PK Misrana handakta thamkiba wafam sing kupna nainaba mathau tarakli
PK Misrana Fongdora Manipur Matam Sang Lerak Laba, Paramilitary Force Amana Kuki Singa Nakna Loinabana, Makoi Sing Loktok Trifawa Lan Asigi Warashin Lakloi Haikibani, Hariba Paramilitary Asi Assam Rafas ni Haibasi Ifong Fongna Adumak, Kangbangami, Tokliba Lan Asida Assam Rafas na Kuki Singda Fongna Mating Pangba, Makoigi Mamangda Kuki Singna Adumak, Nongmai Kapana Chingba Thaudokaya Equina Ukre, PK Misrana Thamkiba Wafam Adu Achumba Oibana, India Langakta Taksin Bamathau Tarakli Hainasu Kokomina Fongdoki, Magna Makha Taraduna Fongdoki Bada, Manipurgi Lengak Paibada Yauriba Lengak Loi Singidi, Singi Maraktagi, Speaker Toksom Seteberta, Minister T.S. Vishwajit, Haikam Dingona Chingba Lusingba Kayanasu, Lan Asi Loshinaba Assam Rafas Lautok Piro Haikiba Laikre, Kokomina Sumamangdagi Hauna Haikiba Laikre, Masida Natana, Hariba Assam Rafas Sing Asi Mamangda Narco Business da Generambagi, Fakibagi Paukaya Amasu Laikre, Indiana Manipur colonization gi yengliba mityeng asi lokthokpa fai natrabadi ihau kaya lakani haibasi leaders singna khangba fai lan asi horakpadagi Assam Rifles singna Meitei sing ngak senbagi mahuta makhoi gi khul singdagi thadoktuna chenhanba asi yamna laibak thibani ing 𝗂𝗓𝗡 singani sumna manga da kukilal hoba singa ceasefire agreement tawbadagi lamdam asida popi thaba hengalaki amadi Anoba kuki khul kaya hengalaki hariba sing asi kuki singa matam sangna loina duna leraklaba Assam Rifles mating pangbadagi ni hainasu mahakna fongdoki Mafam ano hote bigati asala pa phagi basi misna asala kan phagi basi koi kamal lo yaw na lo yaw kan lo yaw mayam phagre koi thang ga ga ata aduna maram ga hoji akoi manipur solo the lanje mishinje hargadi hai bela sagi PK misal thamamba masi manipur bi maranda fasala khawga ni pahamani ado hai koi pahamani force Mani Mukmandasu, but I'm Chang and Havila Sanda Pensi, Loktok Punatragadi, Manipura Kogi, Pitch Seko restored the Lamoy having other piece, she restored and the Havadi, High Bokuram, the first Aseko, Lokok, a little Akoi, Okumina, Akoi, the Yavi Palamenda, Akoi, Yavi Pamis, when the Roman Tani, I think Hogi, President the Tani, the Masiku Kulabhani, was a bit Alabasida, Kumanipur to one that we answer, Ukomegi. Israel gi PM Nitana huna yamna determination leina terroristing thengnanaba lingzal manana amata oina firef lawi aikhoi gidi popularity tanaba romda critic taunaba khonaba romda chatli haina chief minister and Birena ngasi phongtokre loinana mitop sing amasung Manipur thugaina ba honarak libas sing adugi mayokta aikhoi punsinsi lingzal manasi haina appeal tawkre wafam singasi secretariat Department of Agriculture and the Manipur Building and Other Construction Workers Welfare Board under the Department of Skills, Labor, Employment and Entrepreneurship na pangthokpa distribution of benefits and launching of books Thoram Amada Fongdokibani Thoram Aduda Mahairoi Chahumda direct benefit transfer gi khutangda lakunmapan lising hofumanga yen thoki Israeli Prime Minister Netanyahu America ki Congress Minister terroristic anti-national Canada the top anti-national anti-civil let us unite. Aku yang dia mana sih? Kalau fakta sesi itu sebagai kita orang sesi mana ada orang riba, outsider lagi, outsider sih. Kalau internally, mana dari si orang bersumber, aku tak sih yang sih riba. Nanti siapa? Masa aku ni mau pergi yang mana deh? Jadi aku ni mau pergi sini nak apa ni? Saya aku usaha mau beli lagi boy. Rekomendasi apa? Aku isi nak sudah, aku isi nak apa ni? Aku pun lebih dari lagi ni. Mesti semua yang posisi lagi ni sih. Bangladesh ada belum beli, Myanmar ada belum beli. India ada belum beli. Si urut kang dalam betul sih. All the way today is for you. Wasi biro itu biro gini baik. Jadi sekarang kenali ada balik kerana kalau kenali sih. Masa gila lagi nanti. Masih saja kau masih Honda kau masih engine kau lagi kau masih kau mana boleh. Kalau masih saja bagi masih orang kerja sendiri kau itu ada di Manipur
Miss Canada Park of Manipur, internationally football tournament of Manipur. Hotel of Saka Honorable Towns, Mapani Lamba, tourist maya, Manipuri invest of the Tawa Maya, Lampola Maya, Manipuri Fajaba, Manipuri Miami, hospitality, Madhuaya, remarkable ornaments. Thauram aduda saruk yakiba level minister 𝐋𝐢𝐯𝐞 𝐍𝐞𝐰𝐬 Manipur Building and Construction Workers Welfare Board under Department of Skill asi 𝐂𝐲 da hangdokrabasu mathaudi 𝐂𝐲 tagi tauba hurakibani board asigi makhada level singi fangfam thokpa khudong chaba sing fanghanba chahi humpu helaba ahal singda pension education gi benefit pibaga loinina finance assistant sing piduna lakli ngasisu mahairoi chahumda student benefit fanghangani mayumdagi thokibadagi tha asigi kunhumdoidagi thiba khangdana lerakhiba miyoi amagi asiba haksang ngasi nambul tural da tawtarakle tha asigi tang kunhumdoigi nungthil pung 5 rom tarakpa matamda uripok havam dewan lekai da leiba kongbrai lakpam suresh sahi kuntranipan apokpa leikhidaba kongbrai lakpam prameshwar asi mayumdagi thokraga thiba khangdana lerakhibani hari adubu ngasi ayuk anganbada walking chatpa miyoi kharana wangoi police station gi manung channa leiba hairangoi thong amri irom maizrawga tainabada cheliba nambul tural da miyoi ama tawtharakpa thingnarakpadagi pau pinaduna imung manungi miyoi singna yaurakpani hari kongbrai lakpam suresh mayum maikei panduna macha nupa amaga macha nupi amaga leiraba miyoi mak imung puna bagidamak school gi van thoduna sel tanjaba michamni haina imung manungi miyoi amana phongdorakli leikhidabagi haksang adu wangoi police ki team na lokhatlaba matung postmortem gidamak rims ki miral sangda thamkre misang mikhai naiba mathau masakhang daba AR manipur dagi lokthokhigadabani haina laifam khunau apunba maira pabi luf 𝗪𝐾𝐴MPL na phongdokre wafamasi luf asigi officer luf asigi spokesperson elangbam sobitana ngasi pangthokpa pawgi mifam amada hauzik manipur da thokliba lan asida Assam Rafas ke misang mikhai naiba matau asina maram oiduna manipur da santi puraknabagi ihau asida achauba apanba amagum thoklare matam sangmadagi leiminaraklaba kanglu furup singi makhal suba manipur asida ingna chikna punna leiminaramba masak adu hauzik lan asina maram oiduna pungkai kaire manipur da santi leitre manipur legislative assembly ki member nimphuna Assam Rafas nataba hena thazaba yaba central force amana mahut sinbiyo haina haukiba 𝐂𝐲 August thada memorandum ama pisin kibasu leirabani Central Security Force singna violence horakliba maiki asi thingduna ing tapa purakna ba thodok kayada Assam Rifles singna thazaba pumba manghale khudam oina pallabada haukiba chahi lisangani 𝐂𝐲 me ahumdagi hauraga mafam kayada thoklakliba ethnic violence asida state force singna micham hatpa kuki singbu lanthingna bachangbada Assam Rifles na athingba piki Assam Rifle haibase makogi mahutta yamna akoiga tawgdaba mating pangbigadaba asumba satpa post khara thambiyo haina akoi ngasigi kanasida
Masing yamlaba Mahairoi School College ke oja sing yauna mafam kayada disturbance-free education zone demand day pangtokre Coordinating Committee on Disturbance-Free Educational Zone demand na sindunangase Imphal West District ki manungda leiba school amadi college kayada Tarataret Suba Disturbance-Free Educational Zone demand day 2024 ga mari lenena sit-in apil ki 𝗠𝗔𝗡𝗚𝗅 mafam kayada mapung fana pangthokre 𝗠𝗔𝗡 asiga mari lenena Desamgi General Secretary 𝗪𝗵𝗧𝗏 yauna 𝗍𝗂 Higher Secondary School dasu sit-in protest pangthoktuna Mahairoi sing oja sing amasung van drivers singna saruyaki 𝗠𝗔𝗡 asibu saugatpa oina Zonoston Higher Secondary School dasu masing yamlaba Mahairoi sing amadi oja singna school asigi mamangda wakatmifam chathaki wakatmifam aduda saruyaki ba school adigi oja Dr. Ritendra Longzamna phongdokibada Kunai ama semgatpada achoba thaudang lawrakadoriba mahailoi sangsingda puba thangba ngamlaroidaba makhal makha kayagi demand torokpa amadi oja singna mahairoi kayabu afaba lambida lamjingduna chakhatpa kunai ama semnaba honariba asida matam matamgi oiba irang asiga mari lenena Lainaba amadi lainadaba kayana school college singda ahenba demand kaya torokpa asina oja singda Mahai masing ningtina takpiba ngamdabagi awaba kaya mayoknariba ase mari lenaba singna athoba matamda yengsinbiyu haiki Coordinating Committee on Disturbance Education Free Zones demands na 2008 gi hona January gi wa violation sang sing asida free ba makal makha kaya gi athina sibu tingna gi dama khabari free education ama wala gi dama akoi nasigi ti wakam information pangthok jagani sama sakapa matamda education haiba sina be bolama wori adubu masibu khangna education asida ting haiba se akoi gi samasa sibu sakotana haibagi hojiki matamda sakotpa gi lambi daman thaba matam asida maninga hannabagi lambi ama wa aduna masina sum hejalai oja singna oja oiba namataba amadi satra satri singna masa gi mathau pangthubung andaba haibagi satra ka thopa kaya amma thenge aduna nasigi athingba sibu thambidana ba nasigi mifam asida ayana model high secondary li satra moina haijari aduga free education asi thambina khoigi satra singna sibu free da mai masing tambang namba oindia samjari Education sector of disturbance free zone. Education sector of disturbance free zone. Haina balai ekhoi tungi laibak asi ekhoi classroom dagi semi haina adu makhal makha kya gi pot chei singi segi puba thamung ngam loiba demand sing sing to bidano Mantri available nang na meeting na nuai problem phom lai ta to jab phom dagi khunjan adu sombari satra ma'am lai ba adu ojaga gi wa education sector da puba thamung ngam loiba demand education sector da puba thamung ngam loiba demand education sector of disturbance free zone education sector of disturbance free zone purang puthachari haina balai ekhoi tungi khunai amagi rakasi ekhoi classroom dagi semi haina adu masing asi maki mahiroi sing asi ekhoi gi oiba tungi yumbi singatani tungi yumbi sing asi gi mahiroi sing sigi mahir tampham sang sing asida ekhoi gi disturbance free zone pibiu haibadi apanba amata pibi ganu aduga masing asi maki manipur singi mahir tampham sang sing asida ekhoi gi puba thamu ngam loidaba sel gi demand pochei oyo demand Basi masing maya masing sing ko bagi da makta ngasi ekhoi gi wakal mifam asi phamjabani aduga ekhoi gi demand sing gi free education amadi educational institution sing da free zone disturbance free zone PBU aduga government gi matam chaduna thabak lokhalawdaba sing asina thabak lokhalawdaba maram oida ekhoi gi mayoroi sing amadi mahai ta pham sing asida mkhoi kangonda aya akaiba amadi ayetba awaba amata PB da namani singjari aduga government na chahi magi manungda akhoi class to bagi matam asi 220 days tagi tana tawdaba yadabagi law ama sembiu aduga eroi singda akiba ayetpa amata pibigano aduga maroina oja singda akhoi gi selgi dama amadi makhal makha kya gi pot chei singi selgi puba thamung ngoi da demand sing si tawbigano masi maram oiga oja sing si taw bagi maram oidina oja sing isne tension lebina maram oida akhoi classroom jang pada tension lega satra da kai guma chei ba fu bangang ba hena tawbagumba adugumba mayam mo thokpa lagi oja sing si da su pressure bibigano madi school da su pressure amata bibidana ba haijai Paudundariba nungtungmon thoitoiba Secretary General Desam aduga Coordinating Committee on Disturbance Free Education Zone demand gi member oina leibani aduga nasi koina pangthok choriba sinin appeal si kari no kanda koina hogiba July tarikh 5 dagi hokana pangthokpa Disturbance Free Education Zone demand day gi sogam oina nasi koi
ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯣꯒꯥꯟ ꯀꯦꯝꯄꯦꯟ ꯑꯗꯨꯒ ꯄꯣꯁꯇꯔ ꯀꯦꯝꯄꯦꯟ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯅ ꯂꯥꯛꯏꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤ ꯈꯪꯍꯟꯕ ꯑꯃ ꯆꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯈꯪꯍꯟꯗꯣꯏꯁꯤ ꯃꯄꯨꯡ ꯑꯣꯏꯕ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯈꯜ ꯑꯃꯠꯇꯒꯤ ꯗꯤꯁꯇꯔꯕꯦꯟꯁ ꯑꯃ ꯐꯥꯎꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯕꯅꯦꯕ ꯃꯁꯤꯗ ꯄꯤꯔꯤꯕ ꯗꯤꯁꯇꯔꯕꯦꯟꯁꯁꯦ ꯑꯩꯈꯣꯏꯅ ꯃꯈꯜ ꯑꯍꯨꯝꯒ ꯈꯥꯏꯗꯣꯛꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯜꯍꯧꯔꯤꯕ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯁꯤꯕꯨ ꯃꯅꯤꯡ ꯇꯝꯕ ꯇꯥꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯂꯥꯜꯍꯧꯕꯁꯤꯡꯅ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯂꯥꯜꯍꯧꯕ ꯁꯥꯕꯁꯤꯡꯅ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯁꯤꯗꯩꯁꯤꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯕ ꯍ꯭ꯌꯨꯖ ꯑꯦꯃꯥꯎꯟ ꯑꯃ ꯍꯦꯛꯇ ꯗꯤꯃꯥꯟ ꯇꯧꯁꯜꯂꯛꯄ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯕ ꯄꯣꯠ ꯆꯩꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯌꯥꯝ ꯇꯧꯕꯤꯔꯒꯁꯨ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯦ ꯃꯁꯤꯗꯗꯤ ꯂꯦꯞꯄꯤꯌꯨ ꯃꯁꯤꯗꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯑꯄꯤꯜ ꯑꯃ ꯐꯥꯔꯁ ꯄꯣꯏꯟट ꯃꯁꯤꯒꯤ ꯑꯄꯤꯜꯁꯤꯃ ꯑꯩꯈꯣꯏ ꯇꯧꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯗ ꯑꯄꯤꯜ ꯑꯃꯈꯛ ꯇꯧꯅꯤꯡꯉꯤ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯤꯕ ꯗꯤꯁꯇꯔꯕꯦꯟꯁꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯤꯕ ꯗꯤꯁꯇꯔꯕꯦꯟꯁꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏ ꯁꯦꯝꯗꯕ ꯑꯗꯨꯒ ꯃꯗꯨ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯅꯕ ꯃꯇꯝ ꯆꯥꯅ ꯍꯣꯠꯅꯗꯕ ꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯄꯜꯂꯀꯥꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯁꯇꯤꯡ ꯍꯥꯏꯔꯁꯤ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯁꯇꯤꯡꯗ ꯐꯦꯚꯔꯤꯇꯤꯖꯝ ꯅꯦꯄꯣꯇꯤꯖꯝꯗ ꯌꯦꯡꯉꯒ ꯇꯧꯕ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯑꯦꯝ ꯑꯦꯜ ꯑꯦꯒ ꯅꯛꯅꯕ ꯃꯤꯁꯤꯡꯒꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯐꯝ ꯂꯥꯏꯔꯤꯛ ꯇꯥꯛꯇ꯭ꯔꯁꯨ ꯌꯥꯕ ꯃꯐꯝꯗ ꯍꯦꯛ ꯊꯝꯖꯤꯟꯕ ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯂꯩꯕ ꯑꯗꯨꯒ ꯑꯣꯖꯥꯒꯗꯤ ꯍꯦꯛ ꯋꯥꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯦꯡꯅꯩ ꯃꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯃꯁꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯀꯥꯟꯗ ꯃꯁꯤꯒꯨꯝꯕ ꯗꯤꯁꯇꯔꯕꯦꯟꯁꯁꯦ ꯄꯤꯕꯤꯒꯅꯨ ꯑꯗꯨꯒ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨꯁꯦ ꯑꯩꯈꯣꯏ ꯏꯖꯨꯀꯦꯁꯟ ꯍꯥꯏꯅꯔꯤꯅꯦꯕ ꯑꯗꯨꯇꯥꯔꯒꯗꯤ ꯃꯁꯤꯗꯁꯨ ꯒꯚꯔꯟꯃꯦꯟꯠꯅ ꯄꯣꯂꯤꯁꯤ ꯑꯐꯕ ꯄꯣꯂꯤꯁꯤ ꯁꯦꯝꯕꯤꯌꯨ ꯑꯗꯨꯒ ꯁꯦꯝꯃꯤꯕ ꯑꯐꯕ ꯄꯣꯂꯤꯁꯤꯗꯣ ꯃꯗꯨ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕꯗꯁꯨ ꯑꯐꯕ ꯃꯈꯜꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕꯤꯔꯀꯥꯟꯗ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯗ ꯒꯚꯔꯟꯃꯦꯟꯠꯁꯨ ꯗꯥꯏꯇ ꯂꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯠꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯤꯕ ꯗꯤꯁꯇꯔꯕꯦꯟꯁ ꯑꯗꯨꯒ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯁꯤꯗ ꯄꯤꯕ ꯗꯤꯁꯇꯔꯕꯦꯟꯁ ꯃꯈꯜ ꯑꯃꯈꯛ ꯑꯩ ꯄꯟꯖꯒꯦ ꯃꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯁꯟꯒꯤ ꯃꯇꯝꯗ ꯑꯦꯗꯃꯤꯁꯟ ꯀꯣꯇꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯁꯟ ꯄ꯭ꯔꯣꯁꯦꯁ ꯊꯤꯡꯖꯤꯟꯕꯒꯨꯝꯕ ꯑꯗꯨꯒ ꯃꯥꯒꯤ ꯀꯣꯇꯥ ꯌꯥꯝꯅꯕ ꯍꯣꯠꯅꯕ ꯃꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯗꯤꯁꯇꯔꯕꯦꯟꯁ ꯃꯌꯥꯝ ꯑꯃ ꯍꯦꯟꯅ ꯑꯣꯖꯥꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯃꯌꯥꯝ ꯇꯧꯕꯁꯦ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯦꯅꯤ ꯏꯁꯨ ꯑꯃ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯗꯤꯃꯥꯟ ꯑꯃ ꯇꯧꯕꯃꯇꯝꯗ ꯃꯗꯨ ꯐꯪꯗ꯭ꯔꯦ ꯃꯗꯨ ꯌꯥꯗ꯭ꯔꯦ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯗꯩꯗ ꯇꯥꯏꯅꯕ ꯁ꯭ꯀꯨꯜ ꯊꯤꯡꯖꯤꯟꯕꯒꯨꯝꯕ ꯕꯟ ꯇꯧꯔꯁꯨ ꯁ꯭ꯀꯨꯜ ꯀꯣꯟꯁꯤꯟꯕꯒꯨꯝꯕ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯑꯃꯨꯟꯅ ꯃꯁꯤ ꯇꯧꯕꯤꯗꯕꯤꯗ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯌꯥꯝ ꯇꯔꯪꯕ ꯃꯐꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯑꯃꯗꯧꯅ ꯊꯝꯕꯤꯔꯀꯥꯟꯗ ꯃꯁꯤꯗꯒꯤ ꯑꯐꯕ ꯄꯣꯠꯊꯣꯛ ꯄꯨꯊꯣꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯦ ꯃꯁꯤ ꯁꯦꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯕ ꯗꯤꯁꯇꯔꯕꯦꯟꯁꯇ ꯑꯃꯈꯛꯇ ꯄꯟꯖꯒꯦ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯔꯀꯥꯟꯗ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯑꯣꯖꯥ ꯂꯧꯕꯒꯤ ꯃꯇꯥꯡ ꯑꯃꯈꯛ ꯇꯧꯈꯤ ꯃꯗꯨꯗꯩꯗ ꯗꯦꯁꯥꯝꯅ ꯃꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯈꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤꯗꯒꯤ ꯇꯝꯃꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏ ꯐꯥꯔꯁ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯝꯃꯛꯀꯗꯧꯔꯤꯕ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯇꯥꯛꯄꯤꯒꯗꯧꯔꯤꯕ ꯃꯤꯁꯦ ꯇ꯭ꯔꯦꯟ ꯇꯧꯗꯕ ꯑꯣꯖꯥꯁꯤꯡꯗꯨꯅ ꯇꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯂꯣꯏꯁꯤꯟꯒꯗꯧꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯆꯍꯤ 5ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗꯤ ꯃꯅꯤꯄꯨꯔꯗ ꯑꯝꯇ ꯍꯥꯡꯗꯕ ꯃꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯊꯧ ꯇꯧꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯇꯧꯕꯤꯒꯅꯨ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯈꯨꯟꯅꯥꯏꯗ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯑꯩꯈꯣꯏ ꯑꯃꯨꯕ ꯀꯥꯂꯤ ꯑꯃ ꯇꯩꯁꯜꯍꯟꯕꯅꯤ ꯑꯗꯨꯅ ꯑꯆꯨꯝꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯍꯧꯅ ꯇꯧꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯃꯦꯆꯤꯟ ꯑꯃ ꯊꯥꯖꯤꯜꯂꯀꯥꯟꯗ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯈꯨꯗꯛꯇ ꯈꯪꯗꯣꯛꯄ ꯉꯝꯒꯅꯦꯕ ꯑꯗꯨꯕꯨ ꯏꯖꯨꯀꯦꯁꯟꯗ ꯑꯃꯣꯠꯄꯁꯤꯅ ꯅꯥꯈ꯭ꯔꯕ ꯃꯤꯁꯦ ꯃꯁꯤꯗꯤ ꯉꯁꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯅꯥꯕ ꯉꯝꯃꯣꯏ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯆꯍꯤ 5ꯒꯤ ꯃꯇꯨꯡ 10ꯒꯤ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯃꯥꯡꯖꯕ ꯃꯁꯤꯒꯤ ꯑꯁꯣꯏꯕꯁꯦ ꯃꯁꯤ ꯈꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯃꯁꯤ ꯀꯔꯣꯝꯗ ꯆꯠꯀꯗꯣꯏꯅꯣꯁꯦ ꯃꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯦꯕ ꯃꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯗꯤꯃꯥꯟ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯕ ꯗꯤꯃꯥꯟꯁꯦ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯔꯅꯨ ꯍꯥꯏꯕ ꯑꯄꯤꯜ ꯑꯃ ꯇꯧꯖꯒꯦ ꯑꯅꯤꯁꯨꯕ ꯄꯣꯏꯟꯠꯗ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯗ ꯄꯤꯕ ꯗꯤꯁꯇꯔꯕꯦꯟꯁꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯗꯤꯁꯇꯔꯕꯦꯟꯁꯅꯣ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯪꯒ ꯌꯦꯡꯉꯀꯥꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯁꯇꯤꯡꯒꯤ ꯃꯇꯥꯡ ꯍꯥꯏꯔꯁꯨ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯁꯨ ꯇꯧꯕ ꯃꯥꯡꯖꯅꯦ ꯃꯌꯥꯝ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗ ꯃꯌꯥꯝ ꯋꯥꯔꯒ ꯅꯉꯣꯟꯗ ꯂꯩꯔꯗꯤ ꯏꯁꯨꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯅꯣꯔꯤꯁꯤꯡꯗꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯆꯟ ꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ